Flamingo haiba uchek asi pokpada pink machu oina pokte aduga karamna pink machu oraklibano mi pumnamak loina khenai aduna akhoi gi maraktasu mi khara haibadi mana pamliba makai chaba aduga sungnoidi noidaba football players singna match sanaringaida field manungda tin sitokpa asi kari khanbibage aikoina tilhau soibada kari gi pi tarivano Google gi ahan maming kari kaubage DJ gi mapung phaba maming karino Japan gi Rabbit Island asina sing asi video asidagi khangminarsi mayam pumnamakpu kanglai khorjai channel asina taramna okchari Kasi mayam gidamakta yamna kanagadawraba video ama puduna lakchari loiba faudang miyang taminasi mayamna sukhangbiramgani madudi jiba ayamba magi macha asi mapiga machu mamil haifet manana poi chap manadragasu kaigumba kanda manabasu adum yawi adubu mayamna khangbibra flamingo haiba uchek asigi masasi polakpa matamda pink oina pokte mapigi machuga aduki matik khene Kudam oina mayamda aina manadaba flamingo matu ani khak piraga khalanbada mayamna laina khanba ngamgani masina machagini masina mapung mari faraba amagini masigi maramdi flamingo singsi polakpa matamda makhoi machu asi ngaurunaba machu oi aduga mapigi machu buna pink machuni aduna pink machu si karamna oirakpage haibada makoina chariba chinjaksida samna hairabada khajinggumba amadi algi haiba napi singsida carotenoid haiba asi yamne marang kaina yawi hairiba chinjaksida yawba carotenoid asina matamgi matung ina makoigi matu singsi pink machu oihalli asumna flamingo haiba uchek asina charolaba matamda yamna fajaraba pink machu asi oiribani Mi khara haibadi mana pamliba makai chaba aduga sungnoidi noidaba asibu karigi oibasan asigi maru oiba maramdi haiba mioi singchida yauriba metabolism haibadi hakchang manungda jinjakpu pangal onthokpagi thawong asi atopa mioi singa yengnarubada aduki matik tappi haikriba mioi sing asina atopa singdagi muscle mass hanthana lei masina takpadi makhoigi basal metabolic rate BMR asi muscle mass wangba mioi singdagi hena nemi masinani makhoina metabolism asi taplibasi taplavanina makhoina mayamdagi hena mayang kanglivani kariguma kanda mayamna yam kanna heavy exercise toruba natraga chen chongduna sanaruba matamda samna harabada football players sing ayambana sanaringai field manungda tin sitokpana chingba ubiramagani Masibu adomda kari faubibage studies kaya amagi makhada masigi scientifical oiber maramdi aikoina chen chongduna sanaba natraga exercise tawbada aikoigi tinda thokpa habadi saliva da thokpa protein gi chang asi yamna hengarhali maru oina mucus makhalama MUC5B haiba asi masigi mucus asina aikoigi til asi chang amadigi hena yamna thagarhali masi aikoina yosenbada nungaite aduna mahusana adum sitoi adubu mayamna sukhara samamnaba leiramkhigani madudi karigidamakta MUC5B haiba asi exercise torokpana chingbatada putho ibano atoppa matamdadi puthoktraga masigi maramdi ayamba aikoina matam asida yada sor honbagin yada sor honba hasitabu kushil laglaga khanaw kangai asumna kangba asi fanabagidamakta mucus makhal asi mathanata puthoklibani asumna football player sing asina film manungda tin sitokpa asi sport asigi oina kasuk tawdi adubu basketball tennis kumbadadi tin sitokpa asi athingba thami aduga karigino aikoina tilhau soibada mittagi pi taribasi masi maramdi tilhau haibasida masana amino acid sulfoxide haiba ama yauzei aikoina tilhau asi soiruba matamda tilhau dagi yamlaba millions of cells kaya kaiki asumna cell kaya kaibasida masaigi amino acid sulfoxide ka loinana special enzyme khara tholai
थोलइबा एंजाइम असिगा एमाइनो एसिड सल्फोक्साइड असिगा पुल्लगा सिंक प्रोपाइथाइल एस ऑक्साइड हाइबा केमिकल अमा सेम हाइबा केमिकल असी नॉर्मल टेम्परेचर दा इराई लाइना मनिन ओनबा ngami हाइबा मनिन असिना एगी मीट का थेंगनाबा मतमदा मयाक कंदबा सल्फ्यूरिक एसिड अमा सेमी मसिना एखोइगी मीट असी साहली असिगुम्बे एसिड असी एखोइगी मीट की जगह दा यावजरिबा लेक्रामेल ग्लैंड असिना चांथोई मसिना एखोइदा पी ओइना तारिबनी मसी महौसागी ओइबा गाथोकनबगी मेकानिज्म अमनी mayam adudi ngasimak mayamna sijinariba Google asi ahanbada kari maming kaurambage aduga karamba matamda Google haina thonkibage madudi Google asi ahanbada Larry Page amasung Sergey Brin na 1996 da puthorakpa matamda Backruf haina thonki adum oinamak 1997 makoina Backruf tagi Google haina thonki masimak Google haiba asidagi thonkibani Google haibadi masing ama haibasigi matungda sino chamana inba haibani asumna thonbaga loinana makhoi anigi pandam adusu uthoraki madudi malemgi e pausing asi organize tawduna amasung masibu malem simba thungna sijinnabai yabaga loinana kanaba oihanba asini aduga makhoigi domain oina google.com asi September 15 1997 da official oina Backruf asi Google da ole haiduna register tawki mayamna khangbibra madudi mayamna toina panariba DJ haiba asigi mapung phaba mami madudi DJ haiba si Dix Jockey haibani Dix Jockey haibasi record music khara sanaduna miyamgi damak radio party club natraga atai thoram singda tahaliba aduni Japan haiba lebak asida theba khakta leiba ithat amalei masibu thebagi ithat Revit Island haina thonki asumna Japan gi inland haiba ipak achoba asigi apikpa ithat ama oiriba Okunoshima haiba asida lei Revit Island haiba maming asimak mafam sida leiba yamlaba lamgi theba sing asidagi thonkibani Okunoshima asi 20th century gi anganba matam World War II manungda tamthiraba khusu khulai kaya ga loinana poisonous gas kaya puthokpham oiki adubu langi matungda khusu khulai sabana singba asi thingdinki aduga makhoina chemical weapon kaya test tawbada sijinaruba theba sing adubu mafam asida thadoktuna thamki mafam asida makhoibu hatuna faduna chaba ngamba jiba amata thamdabana mafam asi makhoigi yamna chanaba mafam ama oiduna makhoigi chang asi adukki matik hengatlaki matam adudagi ithat asi lamkoiba singi pung chingchinningai oiba mafam ama oiki asumna Revit sing asina ithat asigi symbol ama khudam ama oiduna tourism amasung wildlife tam mijeng changbagi masak ama oiki aduna mayamda video asina karigumba kharadang kanaba piba oiravadi video asibu like share amasung comment tawbibaga loinana channel asibu subscribe tawbiramu